Asigi anida Indo Myanmar border da Khut Thoknaba Da Leikhidraba thingkhraba lalhoulup Kykl ge Private Moirangthem Sushil ge mangani Leihul ngasi Pangthokhre Thoknaba Da lamdam asigi tongan ba mafumdagi lakpa miyamna haikat leikat tamduna Leikhidraba gi mafamda ikai khumnaba utki Thoknaba Da saruk yakibi nupi amana hai Leikhidraba Moirangthem Sushil ase Khut Thoknaba da saruk yaba chatkibadagi matam khara thiba khangdana leirakibani tungda Manipuri amasung Myanmar ani gi lonaba mafam amada Leikhidrae haina khanglakpani masagi maram ngaknaba thawaina pontha piringai chairagasida political party singna amana ama hunaduna leiriba se tobigano masigi mahuta pumnamakki yaifanaba lanasi athubada loshina bahotnabiyu hainasu mahatma khatana apil tawki Mama gidi masa se state force ki sumama ne ba ko khunga ibu ki sumama ne ba khoi di isa mayam khana kum mama mayam chenthora kani mama mayam chenthora kanda akhoi gi masa warak na bagi tanja soidan thola kani adu matam da Manipur se kanana karmaina tasan doino haibe se akhoi leingak na wakhan kharadi yamna khandaba matam oirabani makhoi masen akhoi gi Congress BJP manba adegi amaga akhoi gi mogi political kaino bias leina ba mogi political gain gi damakta akhoi gi awai akhum tawnaba manba mayam ma tholai khoi si mayam je pamde akhoi na pambadi tawriba lan sigi mawong se loisanba icha inaw sing leifam magi adugi leifam thokpa leihan giba akhoi gi nauraba icha kaya na ma khutta khulai paigani haina wakhan poi bese kari dei poi no je pohan da nangai gi tangdu leita ba lam do he nangai ha bese akhoi gi pali ba sarkar na amadi makhoi masen chungsin naraga minister oiriba MLA oiriba opposition adagi ruling gi post thado ka na punjan naraga microphone da khatang da TV da dang thola ga opposition ga akhoi gi ruling party ga khatnaba gi moi masen chummi moi achumba ut nangai gi point thinara ngang na bese akhoi mama moi akhoi sungta ta ningdre su u ningdre